ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯊꯦꯝꯕꯤ ꯈꯥꯝꯕꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯊꯣꯏꯁꯅꯥ ꯈꯨꯃꯟ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯊꯦꯝꯕꯤ ꯑꯃꯗꯤ ꯈꯥꯝꯕꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯦꯝꯕꯤ ꯑꯃꯗꯤ ꯈꯥꯝꯕꯤ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯅꯣꯡꯃꯒꯤ ꯑꯃꯅ ꯑꯃ ꯎꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯒꯅꯤ꯫ ꯅꯨꯡꯉꯥꯏꯔꯁꯨ ꯄꯨꯂꯞ ꯅꯨꯡꯉꯥꯏꯃꯤꯟꯅꯩ꯫ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯁꯨꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥꯅ ꯍꯣꯠꯅꯗꯨꯅ ꯑꯗꯨꯃꯛ ꯋꯥꯠꯇ ꯄꯥꯗꯅ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯂꯩꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯒ ꯈꯥꯝꯕꯤꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯃꯥ ꯃꯆꯥꯈꯛ ꯂꯩꯕ ꯃꯔꯝꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯅꯥꯈꯤꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯨꯗꯕꯤ ꯂꯩꯈꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯆꯦꯡ ꯂꯩꯇꯗꯨꯅ ꯆꯥꯛ ꯊꯣꯡꯗꯕ ꯐꯥꯎꯕ ꯌꯥꯎꯏ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯊꯦꯝꯕꯤꯅ ꯃꯈꯣꯏꯗꯒꯤ ꯆꯥꯛ ꯄꯨꯔꯛꯑꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯈꯤꯕꯁꯨ꯫ ꯑꯁꯤꯗ ꯅꯠꯇꯅ ꯈꯥꯝꯕꯤꯒꯤ ꯃꯃꯥꯁꯨ ꯆꯥꯛ ꯄꯤꯖꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯊꯥꯖꯅꯅ ꯂꯩꯕ ꯃꯔꯨꯞ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯐꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯥꯡꯒꯜ ꯆꯥꯎꯔꯤ꯫ ꯆꯤꯡꯃꯥꯟꯗ ꯑꯃꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯇꯧꯕ ꯉꯝꯂꯦ꯫ ꯑꯅꯤꯃꯛ ꯋꯥꯡꯕ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯑꯃꯗꯤ ꯃꯁꯥ ꯃꯎꯁꯨ ꯌꯥꯝꯅ ꯐꯩ꯫ ꯈꯥꯝꯕꯤ ꯃꯃꯥꯗꯤ ꯃꯆꯥꯅ ꯁꯦꯜ ꯊꯣꯛꯂꯕꯁꯨ ꯃꯥꯁꯨ ꯀꯩꯊꯦꯜ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯀꯜꯂꯤꯉꯩ ꯄꯥꯡꯒꯜꯅ ꯐꯔꯤꯉꯩꯗ ꯇꯥꯟꯁꯤꯟꯍꯧꯒꯦ ꯊꯝꯖꯤꯜꯍꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯃꯥ ꯇꯣꯛꯑꯣ ꯄꯣꯊꯥꯔꯣ ꯍꯥꯏꯕꯕꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ ꯉꯁꯤꯁꯨ ꯃꯔꯨꯞ ꯑꯅꯤꯗꯨ ꯌꯨꯝ ꯑꯃꯒꯤ ꯁꯤꯡ ꯑꯣꯏꯅꯕ ꯎ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯏ꯫ ꯑꯝꯇ ꯈꯥꯏꯕꯤꯌꯨ ꯍꯥꯏꯗꯅ ꯈꯥꯏꯔꯤ꯫ ꯎ ꯑꯗꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯏ꯫ ꯌꯥꯝꯅꯁꯨ ꯌꯥꯝꯃꯤ꯫ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯤ ꯈꯔ ꯀꯪꯕ ꯑꯣꯏꯕꯅ ꯈꯥꯏꯕ ꯈꯔ ꯋꯥꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥꯗꯨ ꯌꯥꯝꯅ ꯊꯧꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯃꯥꯡ ꯖꯤꯔꯤ ꯖꯤꯔꯤ ꯇꯥꯅ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯤꯉꯩ ꯌꯨꯝꯗꯨꯒꯤ ꯃꯄꯨ ꯇꯥꯃꯣ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯥ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕ ꯑꯗꯨꯁꯨ ꯃꯃꯥꯒꯤ ꯐꯤꯖꯤ ꯄꯥꯏꯔꯒ ꯏꯟꯅꯔꯛꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯈꯣꯏ ꯑꯅꯤꯅꯦ ꯆꯥ ꯍꯥꯟꯅ ꯈꯔ ꯊꯛꯁꯤ꯫ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯄꯣꯊꯥꯎ꯫ ꯉꯁꯥꯏꯗꯒꯤ ꯁꯨꯡꯄꯣ ꯍꯦꯛ ꯄꯣꯊꯥꯔꯝꯈꯤꯔꯣꯏ꯫ ꯅꯨꯄꯤ ꯑꯗꯣ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟ ꯑꯣꯏꯔꯝꯕ ꯎ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯒꯤ ꯃꯈꯣꯡꯗ ꯎꯕꯥꯛ ꯊꯥꯖꯤꯜꯂꯒ ꯐꯝꯐꯝ ꯁꯦꯝꯂꯤꯕ ꯑꯗꯣꯝꯗ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠꯁꯤꯡ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯊꯦꯝꯕꯤ ꯈꯥꯝꯕꯤ ꯂꯥꯛꯑꯣ ꯆꯥ ꯍꯥꯟꯅ ꯊꯛꯁꯤ ꯂꯥꯛꯑꯣ ꯋꯥꯔꯝꯂꯅꯤ ꯅꯈꯣꯏ ꯑꯅꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯁꯤꯡ ꯑꯗꯨ ꯊꯛꯄ ꯌꯥꯕ ꯃꯑꯣꯡꯗ ꯁꯤꯟꯗꯣꯛꯑꯒ ꯊꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯗ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯇꯧꯔꯒ ꯅꯤꯡꯉꯥꯏ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯃꯃꯥ ꯑꯩꯁꯨ ꯆꯥ ꯊꯛꯀꯦ꯫ ꯅꯪꯒꯤꯗꯤꯅꯦ ꯃꯅꯨꯡꯗ ꯂꯩꯍꯧꯏ꯫ ꯁꯤꯗꯤ ꯗꯗꯥ ꯍꯣꯏ ꯊꯕꯛ ꯁꯨꯔꯤꯁꯦ ꯑꯁꯤꯒꯤꯅꯤ꯫ ꯏꯆꯥꯅ ꯍꯣꯔꯦꯟ ꯏꯃꯨꯡꯗ ꯊꯛꯑꯣ꯫ ꯑꯉꯥꯡ ꯑꯗꯨ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯎꯒꯤ ꯃꯈꯥ ꯎꯔꯨꯝ ꯂꯩꯕ ꯑꯗꯨꯗ ꯐꯝꯊꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯆꯥꯁꯦ ꯊꯛꯆꯤꯜꯂꯨ꯫ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯕꯒ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤ ꯊꯦꯝꯕꯤ ꯋꯥꯍꯪ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯍꯪꯂꯛꯏ, ꯏꯇꯩꯃ ꯏꯁꯤꯡ ꯑꯏꯪꯕ ꯈꯤꯇ ꯄꯨꯊꯣꯛꯄꯤꯔꯛꯀꯦꯔꯥ? ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯩꯃ ꯍꯣꯏ ꯏꯇꯩꯃ ꯄꯨꯊꯣꯔꯛꯀꯦ꯫ ꯅꯣꯏ ꯂꯩꯔꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯗꯗꯥ ꯍꯣꯏꯒꯤꯅꯦ ꯏꯁꯤꯡ ꯂꯧꯊꯣꯛꯎꯁꯤ ꯂꯥꯎ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯈ꯭ꯔꯕ ꯇꯨꯡꯗ ꯃꯔꯨꯞ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯎꯅꯤꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅꯕꯨ ꯆꯥꯎꯏ꯫ ꯈꯤꯇꯪ ꯆꯣꯠꯂꯤꯉꯩꯗ ꯍꯥꯏꯔꯛꯑꯗꯤ ꯋꯥꯔꯣꯏꯗꯕ꯫ ꯁꯤꯡꯖꯪ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯟꯕ ꯆꯪꯗꯕꯅꯤ꯫ ꯁꯒꯟꯒꯁꯤ ꯅꯥꯟꯊꯣꯛꯀꯗꯧꯔꯤ꯫ ꯇꯧꯕꯕꯨꯗꯤ ꯈꯔ ꯋꯥꯠꯂꯤ ꯃꯈꯣꯏꯒꯤꯁꯦ꯫ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯖꯥꯠꯂ ꯈꯪꯗꯦ꯫ ꯍꯥꯏꯔꯒ ꯌꯦꯡꯉꯁꯤ꯫ ꯃꯌꯥꯝ ꯏꯁꯤꯡ ꯊꯛꯁꯤ꯫ ꯅꯥꯀꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯨꯟꯅ ꯌꯦꯡꯉꯤ꯫ ꯉꯁꯥꯏ ꯂꯥꯛꯄ ꯏꯇꯩꯃ ꯑꯗꯨꯒꯤ ꯃꯇꯩꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯕ ꯑꯃ ꯂꯩꯕ ꯑꯗꯨꯅꯤ꯫ ꯈꯗꯥꯡ ꯊꯥꯗꯕꯗꯁꯨ ꯍꯥꯏꯐꯦꯠꯇꯤ ꯑꯗꯨꯝ ꯀꯟꯕꯅꯤ꯫ ꯏꯇꯩꯃꯅ ꯏꯁꯤꯡ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯏꯇꯩꯃꯗꯣ ꯑꯉꯥꯡ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯦ ꯏꯁꯤꯡ ꯑꯁꯦꯡꯕꯁꯦ ꯍꯥꯟꯅ ꯊꯛꯆꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯛꯏ꯫ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯁꯨ ꯂꯧꯏ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗꯤ ꯉꯥꯡꯕ ꯂꯦꯞꯇꯦ꯫ ꯃꯈꯣꯏ ꯏꯃꯨꯡꯁꯦ ꯈꯣꯡꯒꯨꯟ ꯃꯦꯡꯒꯨꯟ ꯌꯥꯝ ꯇꯥꯗꯕꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯎ꯫ ꯑꯁꯨꯛ ꯁꯥꯔꯕ ꯀꯥꯟꯁꯤꯗ ꯆꯥ ꯐꯣꯡ ꯑꯁꯥꯕ ꯑꯁꯤꯒ ꯄꯣꯊꯥꯔꯒ ꯊꯛꯎ ꯍꯥꯏꯗꯅ ꯄꯤꯔꯝꯃꯤꯁꯦ꯫ ꯋꯥ ꯌꯥꯝꯅ ꯈꯪꯗꯕꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯊꯝꯃꯝꯕ ꯆꯥꯗꯨ ꯃꯈꯥꯗ ꯊꯥꯡꯗꯗꯨꯅ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯥꯡꯗ ꯊꯝꯂꯝꯂꯒ ꯃꯥꯁꯨ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯊꯩ꯫ ꯆꯤꯟ ꯑꯗꯨꯗꯤ ꯂꯦꯞꯇꯦ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩ꯫
ꯆꯥꯕꯨꯗꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯅ ꯂꯣꯟꯕꯁꯦ ꯑꯗꯨꯗ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯆꯦꯟꯕ ꯑꯁꯤꯗ ꯃꯀꯣꯛ ꯍꯦꯛ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ ꯁꯥꯎꯅꯨꯀꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕ ꯄꯥꯈꯣꯜ ꯂꯩꯔꯁꯨ ꯑꯩ ꯍꯦꯛꯇ ꯀꯧꯔꯛꯑꯣ ꯑꯩ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯁꯩꯔꯦꯡ ꯇꯥꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯑꯣ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯅꯤ ꯇꯧꯕꯗꯕꯨ ꯆꯥꯛ ꯆꯥꯕ ꯃꯇꯝꯗꯤ ꯀꯧꯔꯛꯀꯅꯨ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯍꯧꯒꯠꯂꯒ ꯍꯦꯛ ꯂꯥꯛꯄꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ ꯃꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯂꯒ ꯊꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯉꯁꯥꯏꯗꯒꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯈꯅꯥꯎꯒꯗꯨ ꯀꯪꯗ꯭ꯔꯣ ꯋꯥ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏꯗꯤ ꯋꯥ ꯐꯅ ꯉꯥꯡꯂꯁꯨ ꯈꯅꯥꯎ ꯀꯪꯗꯕ ꯏꯁꯣꯔꯅ ꯕꯣꯔ ꯑꯃ ꯄꯣꯛꯄꯗꯒꯤ ꯄꯤꯔꯛꯑꯕꯅꯤ ꯋꯥ ꯉꯥꯡꯂꯒ ꯆꯥꯎ ꯍꯥꯏꯕ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯂꯗꯧꯅꯤ ꯊꯦꯝꯕꯤ ꯆꯥꯗꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯒ ꯈꯥꯝꯕꯤꯗ ꯑꯃ ꯄꯤ ꯈꯥꯝꯕꯤꯁꯨ ꯂꯧꯏ ꯊꯦꯝꯕꯤ ꯅꯣꯛꯃꯤ ꯑꯉꯥꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯆꯥꯒꯗꯤ ꯊꯛꯑꯕꯣ ꯅꯪꯕꯣ ꯁꯤꯗ ꯊꯛꯁꯤꯗꯅ ꯑꯩꯅ ꯍꯥꯟꯅ ꯆꯥ ꯊꯛꯄꯒꯤ ꯆꯥ ꯍꯥꯎꯕꯅꯤ ꯍꯥꯏꯕꯅꯤꯗ ꯏꯗꯣꯝꯆꯥꯅ ꯄꯨꯊꯣꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥ ꯊꯛꯑꯕꯅꯤ ꯊꯛꯄ ꯂꯣꯏꯔꯒꯅꯤ ꯑꯩꯅ ꯊꯣꯔꯛꯏꯁꯤꯅ ꯑꯃꯨꯛꯀ ꯊꯛꯁꯤꯜꯂꯥꯎ ꯀꯥꯏꯅ ꯍꯥꯏꯔꯛꯑꯅꯨꯗ ꯊꯛꯅꯤꯡꯗ꯭ꯔꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯊꯝꯃꯝꯕ ꯁꯤꯡꯖꯪ ꯂꯩꯔꯤꯕ ꯑꯗꯨ ꯇꯞꯅ ꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯃꯤ ꯑꯗꯨꯒ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯁ ꯃꯌꯥꯁꯤꯗꯤ ꯈꯨꯠ ꯏꯟꯁꯤꯜꯂ ꯐꯥꯎꯕ ꯁꯣꯛꯎ ꯌꯥꯗ꯭ꯔꯦꯅ ꯇꯧꯔꯤꯁꯤꯗꯤ ꯂꯣꯏꯅ ꯄꯨꯡꯄꯥꯛ ꯍꯦꯛ ꯄꯥꯛꯏ ꯍꯥꯏꯕ ꯁꯤꯅ ꯁꯤꯡ ꯈꯥꯔꯤꯁꯤꯕꯨ ꯌꯥꯔꯤꯕꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯁꯥꯅ ꯎꯅ ꯁꯥꯃꯨ ꯇꯔꯥꯒꯤ ꯃꯄꯥꯡꯒꯜ ꯄꯥꯟꯁꯤꯜꯂꯦ ꯑꯗꯨꯅꯗꯤ ꯉꯝꯃꯤꯅꯤ ꯀꯩꯅꯣꯅꯦ ꯑꯗꯣ ꯌꯥꯗ꯭ꯔꯣ ꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯈꯝꯕꯤꯅ ꯅꯪ ꯑꯝꯇ ꯈꯥꯏꯔꯒ ꯌꯦꯡꯉꯨꯗꯅ ꯅꯨꯄꯥ ꯃꯆꯥ ꯏꯁ ꯀꯥꯏꯗꯩꯅꯣꯗ ꯉꯝꯃꯣꯏ ꯁꯤꯡꯖꯪꯅ ꯊꯥꯡꯒꯠꯄꯗ ꯇꯨꯡꯂꯣꯝꯗ ꯑꯣꯏꯅ ꯆꯦꯟꯊꯨꯗꯅ ꯑꯩꯕꯨ ꯁꯣꯛꯄꯟ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯃꯨꯛ ꯍꯥꯠꯀꯦ ꯍꯥꯏꯅꯤ ꯊꯦꯝꯕꯤ ꯁꯣꯛꯏ ꯀꯩꯅꯣ ꯀꯩꯒꯤ ꯍꯥꯠꯀꯦ ꯍꯥꯏꯗꯣꯏꯅꯣ ꯐꯖꯅ ꯌꯦꯡꯕꯤꯗꯧ ꯅꯠꯇ꯭ꯔꯣ ꯏꯁ ꯀꯥꯏꯗꯩꯅꯣꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯁꯣꯛꯏ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯁꯤꯡꯖꯪ ꯊꯥꯡꯒꯠꯂꯨꯏꯅꯣ ꯍꯥꯏꯗꯅ ꯑꯩ ꯐꯨꯕꯤꯗꯅ ꯑꯗꯨꯅ ꯍꯦꯟꯅ ꯅꯥꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯑꯩꯁꯦ ꯀꯣ ꯑꯇꯩꯅ ꯐꯨꯕꯗꯣ ꯄꯥꯛꯅ ꯌꯥꯗꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯨꯄꯥꯛꯅ ꯊꯥꯕꯁꯤꯗꯤ ꯋꯥ ꯅꯥꯕꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯈꯨꯠꯁꯦ ꯑꯩ ꯐꯨꯔꯝꯗꯥꯏꯗ ꯌꯣꯠ ꯍꯥꯞꯄ꯭ꯔꯥ ꯈꯪꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯑꯝꯇ ꯊꯕꯛ ꯑꯝꯇ ꯆꯠꯂꯨ ꯂꯥꯎ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯃꯥꯗ ꯇꯥꯅꯕ ꯈꯨꯝꯃꯤ ꯑꯧ ꯂꯥꯛꯑꯒꯦ ꯑꯃꯨꯛ ꯃꯈꯣꯟ ꯑꯗꯨ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯗ꯭ꯔꯗꯤ ꯊꯕꯛ ꯂꯩꯇꯕꯅꯤ ꯑꯩꯉꯣꯟꯗ ꯄꯥꯈꯣꯟ ꯁꯤꯕꯅꯤ ꯃꯥꯒꯤ ꯊꯕꯛꯁꯤ ꯏꯌꯥꯝꯕ ꯑꯅꯤ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯉꯒꯦ ꯀꯩ ꯍꯥꯏꯅꯣꯅ ꯑꯝꯇ ꯍꯪꯉꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯑꯃꯨꯛ ꯆꯩ ꯆꯥꯔꯅꯤ ꯑꯉꯥꯡ ꯑꯗꯨ ꯉꯥꯡꯂꯒ ꯆꯠꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯗꯨ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤ ꯑꯗꯨꯗꯒꯤ ꯊꯕꯛ ꯊꯨꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯊꯕꯛ ꯑꯗꯨ ꯑꯃꯨꯛ ꯇꯧꯕ ꯍꯧꯈ꯭ꯔꯤ ꯃꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯒꯗꯕꯒꯤ ꯃꯝꯂꯤ ꯇꯧꯔꯤ ꯊꯦꯝꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯍꯧꯔꯤ ꯈꯥꯝꯕꯤꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯗꯣ ꯀꯩꯊꯦꯜ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯅꯨꯃꯤꯠ ꯈꯝ ꯇꯥꯕꯅꯤ ꯉꯁꯤꯗꯤ ꯈꯥꯝꯕꯤ ꯃꯥꯅ ꯆꯪꯕ ꯃꯇꯝꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯁꯨ ꯆꯪꯁꯤꯟꯗꯨꯅ ꯈꯔ ꯆꯠꯊꯣꯛꯑꯒ ꯐꯝꯂꯒ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯍꯜꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯉꯁꯤꯗꯤꯅꯦ ꯈꯔ ꯉꯜꯂꯤ ꯏꯁꯥꯁꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯌꯨꯝꯗ ꯍꯜꯂꯛꯑꯒꯦ ꯍꯥꯏꯗꯅ ꯍꯜꯂꯛꯑꯕ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯏꯃꯥ ꯑꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯊꯣꯛꯁꯤꯔꯣ ꯌꯥꯔꯅꯤꯗ ꯀꯩꯁꯨ ꯌꯥꯝꯅ ꯉꯝꯗꯕ ꯅꯠꯇꯤꯌꯦ ꯅꯨꯡꯁꯥ ꯃꯔꯛꯇ ꯀꯨꯏꯅ ꯂꯩꯕꯒꯤ ꯀꯣꯛ ꯉꯥꯎꯕꯒꯤ ꯆꯥꯛ ꯆꯥꯗꯕꯒ ꯄꯥꯁꯤꯟꯅꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ ꯑꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯀꯣꯟꯅ ꯌꯦꯡꯍꯜꯂꯁꯤ ꯆꯠꯂꯣ ꯅꯪꯅꯦ ꯅꯁꯥꯅ ꯎꯒꯗꯣ ꯁꯦꯡꯗꯣꯛꯎꯔꯣ ꯏꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯆꯠꯂꯣ ꯆꯥꯛ ꯆꯥꯔꯒ ꯉꯟꯅ ꯄꯣꯊꯥꯅꯔꯁꯤ ꯏꯆꯥꯁꯨ ꯋꯥꯔꯝꯂꯅꯤ ꯈꯥꯝꯕꯤ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯃꯆꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯥꯝꯕꯤꯒꯤ ꯃꯃꯥ ꯂꯩꯃ ꯑꯗꯨ ꯃꯀꯣꯛ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯥꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯌꯦꯛ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯁꯣꯜꯂꯤ ꯏꯁ ꯀꯔꯤꯅꯣꯅꯦꯍꯦ ꯑꯩꯕꯨ ꯏꯁꯥꯁꯤ ꯍꯥꯏꯔꯪ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯥꯝꯕꯤ ꯆꯪꯂꯛꯏ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯅꯨꯃꯤꯠ ꯑꯗꯨꯃ ꯄꯣꯊꯥꯅꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯅꯤ ꯂꯩꯃ ꯀꯩꯊꯦꯜ ꯆꯠꯀꯗꯕꯗꯨ ꯃꯁꯥꯗꯣ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯍꯦꯛ ꯍꯧꯒꯠꯄꯒ ꯍꯥꯏꯔꯪ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯝꯐꯨꯗ ꯍꯧꯒꯠꯂꯤ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯂꯝꯃꯤ ꯂꯩꯃ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯄꯒ ꯉꯁꯤ ꯅꯣꯡꯃꯒꯤ ꯁꯣꯏꯗ ꯉꯥꯝꯗꯕ ꯍꯥꯏꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯗ ꯄꯨꯂꯞ ꯅꯥꯟꯊꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯏꯕꯗꯨ ꯂꯩꯃꯅ ꯎꯔꯤ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯃꯥ ꯈꯤꯇꯪ ꯊꯦꯡꯂꯦ ꯑꯗꯨꯅ ꯏꯃꯥ ꯊꯨꯅ ꯊꯣꯛꯑꯒ ꯆꯥꯛ ꯍꯤꯟꯖꯥꯡꯗꯣ ꯐꯖꯅ ꯊꯣꯡꯂꯒ ꯆꯥꯍꯧꯔꯣ ꯈꯥꯝꯕꯤ ꯃꯃꯥꯗ ꯌꯦꯡꯉꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯅꯤꯡꯗꯕꯒꯤ ꯅꯠꯇꯦ ꯆꯥꯛꯀꯤ ꯋꯥꯗꯤ ꯃꯃꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯊꯣꯡꯂꯝꯒꯅꯤ ꯃꯃꯥꯅ ꯉꯔꯥꯡꯁꯨ ꯀꯣꯛ ꯉꯥꯎꯏ ꯍꯥꯏꯔꯒ ꯉꯁꯤ ꯆꯥꯛ ꯆꯥꯗꯕꯤ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯛꯄꯅꯤ ꯌꯦꯡꯅ ꯍꯥꯏꯔꯛꯏ
Ima chak tu di charaga chalo ngasi noma kaithel lepthokpasu kaidogi haigini isado soglakani ngarang kok ngawi harido ngasi su chak do charadi amuk ngawrani laimanu oga hari ima ne kaisu tore horen kai kaino kaithel dagi jasilagi lao ima chatlagi khambi mama bu khamba ngamdri mama adu magi tawpham thokpa mathau khara tawraga kaithel chatkhri khambi cha ising thongi mana thongba loisilakpa aduaida thembi lai makhoi ani punna cha ising charaba matungda thabak sufam lomda amuk lai nasidi makhoi su thabak adu loisilasi haiduna hekta illaga sui waba khangbadi natri ngarangi khadang kanba angang adugi khadang adu tana subada makhoina thabak adu loisilakpada namisu tari masasu pop tana wari makhoi ani punna yumlomda halai warabani na khongthang adusu thuna thangba ngamdri tapna chatli misu kaya chattaba oibana ichiksi nungsit asengbasu khara sitli imai bema ngasidi khongase thangba thokdri nungsitna sisilakpasidi khongase sangna tingthoga pothaning labani thembina hairakpa wani khambi su khumi ngasidi wai ado hayengdi pukri singbiuna hairakpani ta tombina haibadu orami aingonda su ngasai hairabani mani khangdeda yengsi makhoina asum lakpada laptakna nupi amana makokta karigumba khara thangatlaga lakpa adu uri masa adu su hairang tauri makhoi ani su kaisu khandana chatli adubu naksilakpa aduda thembi hana munna yengsiluraba male khambi tana bahairai itaw asidi imanatro khambi su yenglai mani magi mama aduni mamagi masa adu haifet yenglaga khumlai aw imani thembi na hairi kaino ngasidi khara thengandro aw ngasidi yamna thing makhoi ani su mamagi manakta changsilai thembi na hana kawi ima kaino ngasidi kekhel yamna thengina laimasu mamit mana ikut kai khumlai ngasidi khara thengdokre ima do kaithelda mi yamna chinba aduda ngahak haidana kuithakhiba aduna khara thingi khambi mamagi masa adu uri mamasu yamna wari haiba phibam aduda khangi prap hairi ima thongal yor chasilao se poto ai paigase asi hairaga mana pot adu mamadagi lawi tanza aduda leima adu masadu waba henman banara gyan tadana wanthari thembina mama bungai ima se gyan tabra se ima se imungdam da pusansi ha hoi makhoi anina mama bu imungda pusilaktuna phamungda hiphalli aduga hawdui ima se gyan tabra se makhoina fana yamna kaurabasu takhidri thembina hairi itaw se imagi manakda leiram ai amaiba amukta kauruki asi hairaga thembi yamna thuna yumdagi janthoi thabak surubagi waba adu loina kauri yamna thuna chalaktuna makoigi lakaigi amaiba adu kaurai aduga magi mama su kaurai mapadi yumda thabak halaktri haina leiramdri thembi mama sana halsu ipa pakhatna yum aduda chensilai makhoi punna yum aduda leire amaiba aduna leima bu yengaga hairai mamit uisinduna leimagi khut pairaga mihun yengi aduga makhut namana leimagi makok aduda pairaga mamit adu uisinduna yengi ngehak phajana tuminna adumna yenglaba matungda amaiba aduna hairai khambi ising khita puro haibaga loiba nangdi khambi ado yamna thuna changkhiduna ising purai aduga amaiba aduda pi amaiba aduna ising ado makutta kitang haidoaga machinda kari no khara soli aduga laimagi makok aduda tapna ising aduna nanthai ahumlak tawraba matungda laima gyan lae mamit ado tapna panglai adubu mahak haugatpa ngamdri amaiba aduna hairai laima nangbu gyan la abo laima khumlakti magi nakanda phamliba sanahalna magi makok aduda nanthabiraga ising ado lawai aduda chenthahalli laima gyan lai khanglaba matung anido sor asangba ama hondoi makhoidi pakhat khrabani amaiba aduna hanglai nangbu ngasi nuksadaga leirubro chakto charabra laima khumlakti khambi di khangle mama chak chadre haiba amaiba aduna hairi se hogzikidi kaisu tawroi adubu kaino madi lai mana bu phakhradi phari henzila adi ai hekta kauru ai adum laki ko khambi mama chase amata thaktre tawrise ai chalon jaraki ngehaktang phambi yare nang mama ko na thagi ko sanahal na chese khara phajana yengbiro masa asi yamna soli aduna chakna na pizaraga nganta he kotha halu sanahan bina hoi tada khambina mama sida mama gi awama yare anaba sida pharaga loi nungsida ichase ado nangi mamada adumaina togon nangi imase asi hana phana bhonasi adudi nang mama chaluki ko mama aikhoi thindokchagi thembi amadi khambina amaiba ado mayum yobo thilai laima amadi sanahal wari tapna sana hawi
lambi aduda amaiba aduna haibado makoi animak tai. Ibungo, nakoi animak tau, nangi imase, chak sadaba, nuksada laibagi, makok ngauba nati. Magi masa asida, karigumba ama, lay. Ado, matam chana magi hidak ado, pizza haudrabadi, kanba, sungam ngamloy. Hoi, laina asimak oini haibadi laiti. Ado, aina di yamna singnari, yengoy, masagi haksangda asokpa layrakpa. Ingtham chalai. Adudagi unsa ase, hubat pagi, maong tawra aba, ay hekta kauro. Adagi nangi imase, karigumba kanda, gyan hek mangba tawgani. Aina hari se, taraba, ay hekta kauro. Adugane, aina haigadabadi, nangi imabu, Jackson na senoko. Aw mama, pare adudi, ay susang hauragi, no susalo. Imado, matanta tado kanuko. Aw, hoi mama. Makoi anisu punna yumlom da lae Khambi na Thembi ga mamabu sinay sanahal na chak thongbiragi haiduna chak tu thongle. Adugi matung Thembi di Khambi ga lehauragi haiduna sanahanbu. Thadokraba tungda makoi ani punna laimagi manakta lairami laima. Numit adudi chak staraga ningthina pothakri. Mathangi ayuk aduni Thembi Amadi Khambi nganna haugatli. Makhoina haugalakpa matamda mamana awaba khangba ngamdadana naherakpa aduda animak ipapakhatna chensili. Ima, kaidawragi isa nungaitabro. Asi hairaga asum yenglakpada mamagi makhut ado koron hubagi maongda unsasingdu machet phakpagi maong tawduna lairami. Ngarang haikhiba wadu Thembi su loina tahawi laimagi maong adu uraga pakhatpa khontokta hairi. Itaw, si nang ima singlam ay mamado amukta kaurukige. Asi hairaga Thembi yamna thuna chenkri amaiba adu su kauruduna hathu lai. Sanahal su laktuna lairi amaiba aduna munna yenglaba tungda hairi. Ibungo aina ngarang haiba adu sini. Khambi mamagi soksilaba makut adu yenglaga pukning adu nautharaga hairi. Mama, imagisi karina phagani. Soidana phagani. Adubu masi akanba hidakna phagadabani. Yengu nupa macha ai wa haigi munna taw. Noina laurugadoriba hidak asi laigumba posak amani mahaksi chahi amagi manungda amakhak sali. Mado aikhoigi khungi mamang thangba ching asigi marol asi lanthoklaga asum chatlaga leibani. Adubu mado nakhoina thoina thirubagi darkar tadi. Makhoina lei adugi manak yaurakpada mafam aduda hingchabi ama soidana leiramgani. Hingchabi aduna nakhoibu hatnaba hotnarakani. Hingchabi adugi thawaina loiri haiba kanda lei satpham adugi manakta chattuna mahaki hakchang ado loisimkhini. Matamse sangna leitri nakhoi thuna chatlaga tawgadaba thabaksingdo loina loisilo. Hoi mama, aikoi mama na haiba khudingmak tawjagi. Amaiba aduna akupa warol kaya amahai makhoi ani sumunna tai. Hingchabi aduna lanthokpa ngamloidaba lang ahingba ama amaiba aduna piraga hairai. Sese masina mahaki khudang aduda hek thengkibaga ma sakti amata sizinaba ngamoi. Matam aduda nakhoina hingchabi ado khudum chanaba hotnagadabani. Natradi nakhoina atopa pambai hotnaba matamda nakhoi khara wana thokani. Hoi mama, makhoi marup animak thabak ado chatlage haiduna chap yungna lepli. Matam manghandana makhoi chatnaba sem sari. Amaiba adudagi warol pumba taraba tungda lairiba mayam adugi bor fanglaga chanaba khara amadi khulai khara masada loinaduna makhoi ani punna mamagi hidakidama khongsalai. Phanayamna sangba lambini adubu mamagi punsi aduna hena lungkhibana aduk sangba lambi ado chatpagi awaba amata khangdri. Makhoi ani amuksu mamagi wari saraga chatli wakhal chakthoknaba wari su amuk sanai. Lambi da lairamba amadi urakpa mayam adugi maramda wari sanaduna su makhoi ani panthong yawnaba chatli. Amuksu chanaba khara puthoaga makhoi ani punna charaba tungda khongsali. Asumna khongsalaba matungda makhoi ani punna chinglon amadi lanthokri. Matam aduda dinamisu tare adubu makhoi ani chokthaba naida ching adusu lanthoi. Asum lakpadagi isuk sukpa mafam ama amu yausalai. Laplingaida khongthang ado khanna thangla asu mafam ado yaurakpa matamdadi khokthang ado tapthari. Asum lakpada hingchabi amagi ngangbagi khonjal tari. Animak makuta kulai chetna painaduna na get yengduna misingna singna leirami. Makhoina phana kuina adumna leiraba tungda hingchabi aduna ngangbagi makhol ado amuk taramdi. Makhoi anisu adugumba phibam aduda asum lairami.
ꯑꯗꯨꯕꯨ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯩꯔꯝꯃꯤꯕ ꯐꯤꯕꯝ ꯑꯗꯨ ꯈꯔ ꯍꯟꯗꯣꯛꯏ ꯀꯔꯤꯁꯨ ꯍꯥꯏꯅꯗꯅ ꯃꯤꯠꯌꯦꯡ ꯑꯃꯈꯛ ꯌꯦꯡꯅꯔꯒ ꯑꯁꯨꯝ ꯆꯠꯄ ꯍꯧꯏ ꯑꯗꯨꯝꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯌꯥꯝꯅ ꯌꯥꯡꯅ ꯅꯥꯀꯟꯗꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯄꯥꯏꯁꯤꯟꯗꯨꯅ ꯊꯦꯝꯕꯤꯕꯨ ꯊꯦꯡꯂꯒ ꯄꯨꯈꯤ ꯑꯗꯨꯒ ꯎꯖꯥꯎ ꯑꯃꯗ ꯃꯅꯪꯒꯟ ꯑꯗꯨ ꯌꯩꯁꯤꯜꯂꯒ ꯎꯞꯄꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯃꯨꯕ ꯁꯥꯍꯣꯝ ꯑꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯉꯪꯂꯒ ꯃꯥꯡꯈ꯭ꯔꯤ ꯊꯦꯝꯕꯤ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯂꯤ ꯈꯥꯝꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯎꯔꯒ ꯊꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯏꯇꯥꯎ ꯏꯇꯥꯎ ꯁꯦ ꯀꯗꯥꯏꯗ ꯁꯣꯛꯀꯦ ꯁꯦ ꯑꯩ ꯌꯦꯡꯒꯦꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯊꯦꯝꯕꯤꯗꯤ ꯈꯨꯝꯗꯤ ꯆꯩꯅꯥ ꯑꯗꯨ ꯁꯨꯛꯂꯒ ꯑꯗꯨꯃꯛ ꯈꯥꯡꯂꯒ ꯂꯩ ꯏꯇꯥꯎ ꯁꯦ ꯀꯩꯗꯧꯔꯒꯦ ꯍꯧꯒꯠꯂꯨꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯝꯕꯤꯅ ꯊꯦꯝꯕꯤꯕꯨ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯊꯦꯝꯕꯤꯁꯨ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯈꯔ ꯍꯧꯒꯠꯂꯝꯕꯒ ꯑꯃꯨꯛ ꯃꯈꯥꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯤ ꯈꯥꯝꯕꯤ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯍꯧꯒꯠꯂꯨꯁꯦ ꯍꯧꯒꯠꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯟꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯁꯥꯍꯨꯝ ꯑꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯇꯨꯅ ꯈꯥꯝꯕꯤꯕꯨ ꯆꯦꯟꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯈꯥꯝꯕꯤꯒꯤ ꯈꯧꯔꯤ ꯑꯗꯨꯗ ꯄꯥꯏꯔꯒ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯕ ꯃꯃꯤ ꯑꯗꯨ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯏ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯈꯥꯝꯕꯤꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯂꯒ ꯂꯩ ꯈꯥꯝꯕꯤꯁꯨ ꯑꯗꯨꯃꯛ ꯑꯀꯤꯕ ꯐꯪꯂꯕ ꯍꯤꯡꯁꯥꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ ꯃꯃꯥꯒꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯕꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛ ꯑꯀꯤꯕ ꯐꯥꯎꯈꯤꯗ꯭ꯔꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯑꯁꯨꯝ ꯁꯥꯎꯕ ꯍꯦꯟꯖꯤꯜꯂꯛꯏ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯑꯁꯨꯝ ꯍꯣꯜꯂꯒ ꯈꯣꯡꯊꯥꯡ ꯅꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯒ ꯈꯥꯝꯕꯤꯕꯨ ꯏꯟꯊꯣꯔꯛꯏ ꯈꯥꯝꯕꯤ ꯊꯦꯝꯕꯤꯒ ꯐꯨꯖꯤꯟꯕ ꯎ ꯑꯗꯨꯗ ꯐꯨꯖꯤꯜꯂꯒ ꯊꯦꯝꯕꯤꯒꯤ ꯅꯥꯀꯟꯗ ꯇꯥꯔꯛꯏ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯉꯪꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯉꯪꯂꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯑꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯏꯕ ꯀꯔꯤꯒꯤꯅꯣ ꯊꯦꯝꯕꯤꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯤꯗꯥꯛ ꯍꯥꯏꯅ ꯑꯃ ꯄꯜꯂꯛꯄ ꯑꯗꯨꯗ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯤ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯑꯗꯨꯕꯨ ꯂꯧꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥ ꯅꯈꯣꯏꯅ ꯂꯧꯕ ꯂꯥꯛꯏꯕ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯇꯤꯛ ꯅꯇꯩ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯈꯥꯝꯕꯤꯅ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ ꯋꯥꯗꯨ ꯇꯥꯕꯗ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯁꯥꯎꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯕꯤꯒꯤ ꯈꯧꯔꯤ ꯑꯗꯨ ꯄꯥꯏꯔꯒ ꯃꯊꯛꯇ ꯁꯨꯝ ꯊꯥꯡꯒꯠꯂꯤ ꯈꯥꯝꯕꯤꯁꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯦ ꯃꯈꯨꯠ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯃꯨꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯂꯥꯡ ꯑꯍꯤꯡꯕ ꯑꯗꯨ ꯍꯤꯡꯁꯥꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯦꯡꯂꯛꯏ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯃꯁꯥ ꯄꯨꯝꯕ ꯀꯩꯅꯣꯝꯃꯅ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯈꯥꯝꯕꯤꯗꯨ ꯈꯪꯇꯥ ꯊꯥꯗꯣꯛꯏ ꯈꯥꯝꯕꯤ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯇꯨꯁꯤꯜꯂꯒ ꯇꯥꯏ ꯇꯟꯖꯥ ꯑꯗꯨ ꯂꯧꯔꯒ ꯊꯦꯝꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯅ ꯄꯨꯔꯛꯄ ꯊꯥꯡ ꯑꯃꯅ ꯍꯤꯡꯁꯥꯕꯤꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯀꯛꯈ꯭ꯔꯤ ꯈꯨꯗꯛꯇ ꯍꯤꯡꯁꯥꯕꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯥꯟꯅꯔꯛꯏ ꯍꯤꯡꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯥꯛꯑꯒ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯃꯤ ꯁꯥꯃꯤ ꯑꯗꯨ ꯎꯐꯨꯟꯒꯨꯝꯅ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯆꯣꯏꯅ ꯇꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯧꯗꯣꯛ ꯑꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗ ꯎꯔꯤ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯌꯦꯡꯉꯤ ꯎꯒꯦ ꯍꯥꯏꯕ ꯐꯪꯗꯦ ꯏꯇꯥꯎ ꯑꯁꯣꯝꯗ ꯍꯧꯕ ꯖꯥꯠꯂ ꯈꯥꯝꯕꯤꯅ ꯉꯥꯏꯉꯝꯗꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯦꯝꯕꯤ ꯈꯥꯝꯕꯤꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ ꯈꯥꯝꯕꯤꯁꯨ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯕꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝꯅ ꯌꯦꯡꯂꯛꯏ ꯊꯦꯝꯕꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯊꯦꯝꯕꯤꯗ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ ꯑꯗꯨ ꯈꯪꯗꯨꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯊꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯛꯏ ꯈꯥꯝꯕꯤꯁꯨ ꯃꯃꯤꯠ ꯑꯗꯨ ꯊꯦꯝꯕꯤꯅ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ ꯎꯔꯤ ꯂꯩ ꯄꯥꯝꯕꯤ ꯑꯃꯈꯛ ꯅꯥꯔꯛꯇ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯅ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯏꯪꯅ ꯁꯥꯠꯂꯤꯕ ꯑꯗꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯒ ꯂꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯀꯞꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯤꯠꯇꯒꯤ ꯄꯤ ꯇꯞꯅ ꯆꯦꯟꯊꯔꯛꯏ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯃꯥꯕꯨꯗꯤ ꯀꯟꯕ ꯉꯝꯂꯅꯤ ꯄꯤ ꯑꯗꯣ ꯃꯃꯥꯏ ꯈꯤꯇꯪ ꯂꯩꯊꯣꯛꯇꯨꯅ ꯇꯩꯊꯣꯛꯏ ꯊꯦꯝꯕꯤꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯀꯞꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯔꯥꯎꯃꯟꯗꯅ ꯀꯣꯟꯁꯤꯟꯅꯩ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩ ꯑꯗꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯦꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯈꯣꯏꯅ ꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯊꯪꯒꯤ ꯑꯌꯨꯛ ꯅꯨꯡꯁꯥ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯌꯧꯔꯛꯏ ꯂꯝꯕꯤꯗ ꯋꯥꯕ ꯍꯦꯃꯟꯕ ꯃꯔꯝꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯛꯏ
Amaiba adusu kauruduna lay adubu yenghalli adugi matung lay adudagi amaiba aduna hidak semduna layma bu pithai numit adudadi layma mahagi makut adusu phakri adagi masada asonba adusu phari hapta amaromgi matungdadi pumnamak phakri adubu khambina mamabu kaithelda amuk khana chalhandri yumda layhalli mahakna thabak suba chatlaga imung adu purami asumna marup anina amana amagi mateng pangduna hingsabi adubu maithiba piraba tungda mamagi punsibu amuk hana kanba ngamki asigi matung makhoi punna yamna nungaina panki